Mars tang kunhumdui numidang da New Bazaar, Churacharpur da dukan ga imung mga gi laibak thiba na main chakre. Imung mga da philanthropic tungan bana mating pangbire. Cheng sel ga essential commodities tungan na mating pangbire. Masigi yumga dukan may chakpada sel lupa crore mga gi mamal rom main chakre haire. Manipur pom na magta hui gi laina rabies thoklak padagi Churacharpur jila da su district veterinary office na numitahum mafam tungan bada anti rabies hidak kapi Churacharpur jila da khun kiya da hui mayam se mapanda hekta thaduk panina masigi hui gi laina ase leiram radi mi kaya na hui chikpa soidana leigani su khalle khun khara dadi village authority na hui mayam thaduk tana ba order thokhalle Churacharpur जिला की district election officer na Churacharpur manungda leba IDPS mayam se special polling station trahum doir romda vote thadana ba order thokhan ki lake do tranipan suba lok sabha general election sida Churacharpur jila da polling station chaniga humpu dramari leiba marakta polling station chamaga tarasina nupingakta polling personnel oigani two outer Manipur parliamentary constituency da Churacharpur jila dagi candidate lepat leite Mars tang kuntrada lake duba Lok Sabha Mikhal gi damak General Observer ga Police Observer na Churacharpur jila visit tawraga election sem sanaba mayam yengki General Observer 2 Outer Manipur Parliamentary Constituency Ujjwal Kumar ga Police Observer Vaibhav Krishna na strong room da EVM ga VVPAT machine thamkraba mayam inspect tawki Churacharpur jila gi District Election Officer DC ga SP na sem sanaba mayam explain tawki Masigi numit maktada mulnom khunda ECA relief camp da specified IDPS voters mayam su unaki. Observer gi team na 58 Churacharpur SC gi makhada Don Bosco Higher Secondary School ga 59 Saikot constituency gi makhada Langjol JB School polling station su visit tawki. Ani suba randomization of polling personnel assembly segment mari Churacharpur jila gi adu April tang amada pangthoi. Masigi randomization ase DC office mini secretariat da pangthoi. Masigi manual randomization as general observer na video conferencing na saruk yaubire. Manipur da Kanglup anigi manakta yana dapat hokpadagi sarkar na relief center da leiba miyam tha khuding relief material pibasu lep na naphangi. Relief item mayam se cheng dal pias tel alu mayam ne. Relief item mayam se Churacharpur jila da leiba joint philanthropic organization gi makhada district administration na yan thokpani. Irang hek thukpada Churacharpur jila da relief center chamaga kunrom hangi hojikna relief center ase loina na chamaga ama oire relief center chamaga ama sida mioi angang yauna 16,834 leiri NGO ama Ropianga Foundation ga NGO ate khut samnaduna Swangdo subdivision gi makhada leiba Sialbu khunda shelter home for conflict affected families gi makhada saba yum IDPS gi namak tara taruk saba adu Swangdo SDO na sangakhre Masigi yum tarataruk se imung tarataruk ta pithokre. Manipur gi irang thukpada chingdagi laibak thibraba satra satri mayam na makhoi gi certificate lok thukpa yadaba sina awaba kya thingnare. Class 12 dagi BA MA phawbana pass certificate mayam se khara laina lok thukna ba sarkar na sim sabiradi yamna harawgani su khalle. Online gumbada pass certificate mayam se lok thukpa yardi yamna kanagani Masigi maram sida sarkar na athubana certificate mayam lauthoknaba simbinama chingi satra satri mayam na pamba amani Manipur state mapanda irang thokpadagi maramda mioi 50,000 rom henba leiba mayam vote thadana ba yaba tribal MLA tarana election commission of India da che pikhi Manipur dagi IDPS ayamma makhoi gi voter card letraba singna Aadhaar card natraga document na teina vote thadana ba yanaba appeal su tawi